कारी रे भाभी मी आमे ने भोट कुंभ लेब्रा हाय भैया हौजिक बुक कदाइदगी भोट नो अखोइगी खुनसिदा बुट मकोक यावदबा अमा अहिंदा कोइ चतुना लेरे मधुगी खनरमिनिने भोट ठोकपगे वारी साब ओरेबा आई कोई बिहार दी को हौजिक भोट याम न कलेबा मणिपुर दे भोट ठोएबा हाय भैया नंगसु थरो उनबा लागलिब्रा हा मसीने हे ngang थोरकपसे ताबा यादबा वा ngakta मिमांग तुमांग खंगद्रे माना आई योलिसे ए थारो कना ओरे आई थारो उनबा लाको इदरे आई क्वामना पीबा लाको ओरेबा भाभी क्वामना लाउरने भाभी भैया नंगोंदगी पोट का लेनबने आई सेल का मत्ता लेते हयें कोना लाओ भाभी जे मोठा याम साब माले ने भोट की माठा सागनु दुकान की माठा सारो ने भाभी आई कोई बिहार दी भोट लाइतरे हाइवा मणिपुर दे भोट जामे ने भाभी आई चल ले मसिगी नुपीसे यहोबंग नंगजा नते दुकान आई पेलबनी को पेलबनी हे हो करीनो अयुंग अंता सिदा दुकान फाव थोंग हांग बंगाई ngамदे पोट सोट के हारी दुबो यारो पोट कमता सोट पे यारो को नहान सो तो नाव न अयुंग अंता खुलंग खादा पोट सोट खिबदगी ने आई दावगा अमता याद्रे चोसो सेन पुरगा लाओ चलो सोट के याद्रदी नोई दुकान दा सुंचंग हेक चंगबिरोय हो कायदे संगबिरकनो नंगना सोटलगा चखिबदा पिहौद्रिसे आइगी सेंदोंने यारे चटपिख्रो अयो ngataasida miga amu launaba horabro ha amma ngangnaba loikibada ngairi hena sathiba ama muk thorakle tawrise ho ayu ngantasida kaidoge haidena thoraino imungda nunga haina tumaga leirusu yadro haiba अहनबा मक्तदा पुपु टीवी बु मित्येंग ताबिरिबा पुमनामकपु सोनम चनुना खुरुमजरी ngasisu mayamgidamakta anoba phungawari ama pudula laksari ngasigi wari asidi kha bharata laiba karnataka hairiba state aduda yumpham oiba phungawari amani wari asi mayam punna taminarasi thaina mamangai chandralekha kaubi jagoi sabi leisabi ama leirammi nongma numidang wairam ama chandralekhana umang ama phauraga mayumda halakpagi lambida mahak lambi lamakna duna leirammi chandralekhana hauzik tawgadoriba sibu karino haidana mahak mathwai yamna wajarami talak aduda nupa kharana wari sanabagi khonjel taraklami madudagi chandralekha du kiraduna u amagi marumda changsinduna lumlaga leirammi ngaihak leibaga lamdam adugi maming leiraba phatraba huranba daku manga makokta sana yawba upu macha ani thangduna puraklami aduga upu adubu makhada thamlaga makhoi masen asumna wari sanarami ngasigi numit ase khwaidagi laibak phaba numit haibadu oire aikhoina huralakliba sana lupa sing ase ngasi puraga chatpadi yaroi ningthaugi lanmi singna aikhoibu irai laina phakhini huranba makok aduna amu hoi adusu chummi adudi sumdaurasi sanagi upu ani se mafam asida lotsinduna thanamlasi aduga horen ahing mi kanamata uroidaba talakta laklaga sana asibu loktoklasi adu oirabadi aikhoina huralibani haibase kanagumbi amatana khangba ngamlaroi huranba sing aduna sanariba waridu chandralekha su loina tarammi huranba manga aduna leibak adubu phajana tawthoklammi aduga huranbagi makok aduna mitrangi machin thoraba khutlai ama puthoraklaga asumna solammi he machin thoraba mitrangi khulai aikhoigi akoibada aikhoibu senaba aikhoigi yeknaba leirabadi nahaki thoraba machin asina thinduna chaina phawhalluhe asi hairaga mitrangi chai adubu langki khulai aduna pairaklaga chandralekhagi mapambomda yunglammi adubu chandralekhana khonjel amata thokhandabi khulai adugi chaina bu khanglammi huranba nupa manga aduna karigumba khonjel amata taraktri akoibada kanamata leitri khalladuna sana yawba upu macha anidu makhoina tawthoklaba leinung aduda ningthina phumjillammi aduga makhoi manga sagol thauduna chatkirami chandralekha su makhoina chatkhiba lambi dubu lona yingjawi aduga o khungang taba lambi edo makhoina chatkriba sisoidana oigani khalhaurami matau asumna huranba sing aduna phumjillaga thanamlaba sana lupa yawba upu macha anidu
ꯆꯟꯗ꯭ꯔꯂꯦꯈꯥꯅ ꯂꯧꯊꯣꯛꯂꯒ ꯍꯨꯔꯥꯟꯕꯁꯤꯡꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯍꯨꯔꯥꯟꯕ ꯃꯉꯥꯗꯨ ꯁꯅꯥ ꯂꯨꯄꯥ ꯎꯄꯨ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯅꯝꯕ ꯎꯄꯨꯗꯨ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯄꯨꯡꯉ ꯉꯛꯂꯝꯃꯤ꯫ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯀꯔꯤ ꯃꯇꯧꯅꯣ, ꯎꯄꯨ ꯑꯅꯤꯃꯛ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ, ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯑꯀꯣꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯐꯪꯂꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯣ ꯂꯣꯠꯁꯤꯜꯂꯝꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯑꯗꯨꯗ ꯏ ꯇꯩꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯣ ꯄꯨꯡꯉ ꯉꯛꯂꯝꯃꯤ꯫ ꯑꯣ, ꯈꯨꯠꯂꯥꯏ ꯑꯁꯤꯗ ꯏ ꯇꯩꯔꯤꯕ ꯑꯁꯤꯅꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯈꯨꯠꯂꯥꯏ ꯑꯁꯤꯅ ꯁꯣꯛꯍꯜꯂꯨꯔꯦ ꯇꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯉꯔꯥꯡ ꯌꯦꯡꯍꯧꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯨꯔꯥꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯐꯥꯕ ꯉꯝꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯅꯈꯣꯏ ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯨ꯫ ꯁꯣꯝꯗꯅ ꯆꯟꯗ꯭ꯔꯂꯦꯈꯥꯒꯤ ꯃꯌꯨꯝꯅꯤ꯫ ꯆꯟꯗ꯭ꯔꯂꯦꯈꯥꯅ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯅ ꯑꯁꯣꯛꯄꯕꯨ ꯐꯍꯟꯕ ꯉꯝꯕ ꯁꯤꯗ ꯍꯤꯗꯥꯛ ꯌꯣꯟꯕ ꯂꯥꯛꯆꯔꯤ, ꯁꯤꯗ ꯍꯤꯗꯥꯛ ꯌꯣꯟꯕ ꯂꯥꯛꯆꯔꯤ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯆꯟꯗ꯭ꯔꯂꯦꯈꯥꯅ ꯁꯤꯗ ꯍꯤꯗꯥꯛ ꯑꯁꯤ ꯇꯩꯔꯕꯗꯤ ꯑꯩꯒꯤ ꯑꯁꯣꯛꯄ ꯑꯁꯦ ꯑꯣꯏꯁꯤꯟꯕ ꯉꯝꯒꯅꯤ, ꯍꯤꯗꯥꯛ ꯑꯁꯤ ꯑꯃꯨꯛꯇ ꯂꯧꯍꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯦꯜ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯍꯤꯗꯥꯛ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯁꯦ, ꯅꯪꯒꯤ ꯍꯤꯗꯥꯛꯇꯣ ꯑꯩꯁꯨ ꯂꯩꯍꯧꯒꯦ, ꯑꯩꯒꯤ ꯑꯁꯣꯛꯄꯁꯦ ꯑꯣꯏꯁꯤꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯆꯟꯗ꯭ꯔꯂꯦꯈꯥꯒꯤ ꯃꯄꯥꯝꯕꯣꯝꯗ ꯁꯣꯛꯂꯤꯕꯗꯨ ꯎꯕꯗ ꯍꯤꯗꯥꯛ ꯌꯣꯟꯕ ꯁꯥꯁꯤꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯅ, ꯑꯣ, ꯑꯩꯅ ꯊꯤꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯍꯥꯛ ꯑꯁꯤꯅꯤ꯫ ꯃꯥꯒꯤ ꯃꯄꯥꯝꯕꯣꯝꯗ ꯁꯣꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨꯒꯤ ꯃꯈꯨꯜꯅꯤ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯗꯥꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯆꯟꯗ꯭ꯔꯂꯦꯈꯥꯒꯤ ꯃꯄꯥꯝꯕꯣꯝꯗ ꯇꯩꯕꯤꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯂꯦꯈꯥꯅꯁꯨ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯦ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯅꯤ, ꯑꯗꯨꯅ ꯑꯩꯍꯥꯛ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯟꯗ꯭ꯔꯂꯦꯈꯥꯅ ꯇꯨꯝꯂꯤꯉꯩ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯃꯉꯥꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯟꯗ꯭ꯔꯂꯦꯈꯥꯒꯤ ꯀꯥꯡꯈꯗ ꯁꯅꯥ ꯌꯥꯎꯕ ꯎꯄꯨ ꯃꯆꯥ ꯑꯅꯤ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯉꯥ ꯆꯪꯁꯤꯟꯗꯨꯅ ꯎꯄꯨꯗꯨ ꯊꯥꯡꯇꯣꯔꯛꯏ꯫ ꯑꯗꯨꯒ ꯆꯟꯗ꯭ꯔꯂꯦꯈꯥꯕꯨꯁꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯁꯤ, ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯍꯥꯛꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯕ ꯁꯥꯏ, ꯃꯍꯥꯛꯄꯨꯁꯨ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯃꯉꯥ ꯑꯗꯨꯅ ꯆꯟꯗ꯭ꯔꯂꯦꯈꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯊꯥꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯂꯝꯍꯥꯡ ꯑꯃ ꯌꯧꯔꯛꯄꯗ ꯆꯟꯗ꯭ꯔꯂꯦꯈꯥꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯣ, ꯅꯈꯣꯏꯅ ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯄꯪꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯨꯔ ꯃꯥꯜꯂꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯂꯝꯕꯤꯗ ꯄꯥꯜꯂꯝꯕ ꯍꯩ ꯔꯥ ꯈꯔ ꯄꯠ ꯄꯠ ꯊꯠꯂꯒ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯌꯥꯜꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯐꯃꯨꯡ ꯑꯗꯨꯕꯨ ꯃꯈꯥꯗ ꯊꯝꯕ ꯃꯇꯝꯗꯗꯤ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯍꯩꯅꯧ ꯑꯇꯣꯞꯄ ꯍꯩ ꯔꯥ ꯉꯥꯛꯇꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯁꯅꯥ ꯌꯥꯎꯕ ꯎꯄꯨ ꯑꯗꯨꯁꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯅꯨꯡ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯈꯤꯔꯝꯃꯤ꯫ ꯂꯧꯅꯝ ꯇꯧꯕꯤ ꯅꯨꯄꯤ, ꯅꯍꯥꯛꯄꯨꯗꯤ ꯄꯔꯥ ꯑꯃ ꯁꯣꯏꯗꯅ ꯇꯝꯕꯤꯔꯒꯦ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯆꯪꯂꯨꯕꯁꯨ ꯌꯥꯔꯣꯏ, ꯑꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯒ ꯆꯠꯂꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯆꯟꯗ꯭ꯔꯂꯦꯈꯥꯗꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯂꯥꯛꯂꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯆꯦꯛꯁꯤꯟꯅ ꯈꯥꯖꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯍꯨꯔꯥꯟꯕ ꯅꯨꯄꯥꯁꯤꯡꯗꯨ ꯆꯟꯗ꯭ꯔꯂꯦꯈꯥꯒꯤ ꯃꯌꯨꯝꯒꯤ ꯐꯛꯂꯥꯡ ꯃꯆꯤ ꯑꯃ ꯍꯣꯒꯥꯏꯔꯒ ꯂꯤꯠꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯂꯦꯈꯥꯅ ꯂꯨꯝꯂꯒ ꯆꯪꯂꯛꯂꯤꯕ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟꯗꯨ ꯊꯥꯡ ꯑꯃꯅ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯅꯥꯔꯗꯨꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯃꯅ ꯑꯃꯨꯛ, ꯑꯣ, ꯀꯌꯥꯗ ꯄꯥꯡꯗ꯭ꯔꯤꯕ ꯅꯨꯄꯥꯅꯣ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯀꯤꯕꯤꯗꯦ, ꯑꯩ ꯑꯃꯨꯛ ꯆꯪꯂꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯐꯛꯂꯥꯡ ꯑꯍꯣꯕ ꯑꯗꯨꯗ ꯃꯀꯣꯛ ꯂꯤꯊꯣꯔꯛꯂꯝꯃꯤ꯫
ꯃꯉꯣꯟꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯆꯟꯗ꯭ꯔꯂꯦꯈꯥꯅ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯅꯥꯇꯣꯟ ꯑꯗꯨꯕꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ, ꯃꯁꯤꯗꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤ ꯅꯥꯇꯣꯟ ꯆꯥꯕꯤꯅꯤ, ꯂꯥꯛꯑꯣ ꯏꯇꯥꯎ ꯃꯌꯥꯝ ꯆꯦꯜꯂꯁꯤ, ꯑꯩꯗꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ 4-5ꯗꯨ ꯆꯟꯗ꯭ꯔꯂꯦꯈꯥꯅ ꯃꯊꯪ ꯃꯊꯪ ꯃꯅꯥꯇꯣꯟ ꯀꯛꯊꯠꯄꯗꯒꯤ ꯀꯤꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯧꯅꯥ ꯃꯔꯧꯁꯤꯡ ꯂꯩꯕꯤ ꯆꯟꯗ꯭ꯔꯂꯦꯈꯥꯅ ꯍꯨꯔꯥꯟꯕ 5 ꯑꯗꯨꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯆꯟꯗ꯭ꯔꯂꯦꯈꯥ ꯍꯣꯏꯒꯤ ꯂꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯍꯨꯔꯥꯜꯂꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯟꯗ꯭ꯔꯂꯦꯈꯥꯅ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯣꯔꯦꯜꯗꯤ ꯐꯠꯇꯕ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯌꯣꯛꯇꯗꯤ ꯊꯧꯅꯥ ꯐꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫